Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglobirasi Moura Hingchabira kunmanga subatangka Matamna kanabu sungai bide nongmo mahaukibana sansu thabak chatpa hore kuin thabak tawraktabagi masa adu yamna wana ure adubu ngamnaba tawri ma laktringaida pending da leiramba thabak singdu yenglaga tapli tawba horakle San magi thabak to Ningthouja gyan tana tawri staff ani amasu magi manakta changsilaktuna thongjida leplaga Sir amta changjarke ba Jango Staff ani du changsilaktuna leplaga leiri Sir file samta sign tawbiu ba Phamutada Phani sir Table da leiriba file du yenglaga check tawri Kimta sobi yaramdabatuda sign tawraga piri Dada file se director pinaba tawro aduga aina ngarang file ma losinbiro hairambadudi losilabo kamai tawrage Yengdri sir sigi file se loraga suragena tawjabani Phare dada thuna losinaba tawbiro adudi Phani sir adu sir hakchangdi khar nungai biriko Hoi dada nungaire kaisu thidokpadi tawdre aduri sir ekhoi muk thouki Hoi dada Staff ani du satkre sana gyan taraga phagalaktuna hanagum normal oirakpaduda maithongda nokladuna harau wari sanaraga file suri sangi hanagi ing tapamong adu amukhana uba fangbada nungaijari penjari Somda nungsisu anaba round chatpa loiraga magi kada pothari mi ama anisu check up laklibado amuk kaushinduna kupna yengli Handakti kaka nisa chabiranu ko nisa muk sisinaragadi kakagi hanagi fibamda mulakani Phani doctor ai jana haibagi matung inna amuk hana thakjararoi Anabagi nupi aduna makhatana hairei Tharoi hairaga ngarang su thake tawrambado Kaka indam jasi wahalanu ko nungai wakal khalaga thabak suraga nungai na leibiyo sidi hida khakna suyaba nati kuding makse kakagi khutta leibani aikhoidi advice piba hidak thabasi tangni aduga phanabu honabana patient singi mathawni aikhoina tawganu chaganu thakanu haibasingduta follow tawbibasini Hoi Dr. Jumi Wari sana chi amada hidak khara iri iba loibaga nungsigi table da leiriba kuli adu supiraduna Se Nungcthoi aina piriba hidak se tumlamdai da pizabiyo aduga aina iriba hidak asina ayukta pizabiro aduga thaungi matungda amuk check lakpiro chatpiba yarani Hoi bema Matai manau ani du chatkibaga amamuk kaushili patient amamuk mathang nurse aduna kaushili Nungsisu laklibasing adubu fazana counseling tawri maraksida yamna ha oiba nupa macha amana taha changsilaktuna Doctor aim du changjarake ba Yani changbiro kaitana seba Doctor uham ta hangjage ba hangbiyo Doctor se yumdari anaba yengbidabra Hoi ai yumdari anaba yengjade sida dum lakpiro Phani doctor Aikoi manaba ma yengena tawbani Hoi kaisu kaide sida dum lakpiro Yam nungaijare adudi amuk chacharukigi Nupa macha adu nungsida nofet tawraga mamituna tagup yenglamlaga thokre magi matawduna nungsisu nokmi hairei Anthok pamisila aida tawrise jagat ki mi makhal eksuna thengnei hospital ne na tawrise irang kasto balaklibani ne moise anaba mayam raksida Nungsi nurse ado muk kausilaga Patient leiriba Leitre doctor Phare nang su pathajaro waramani Hoi doctor Nurse adusu magi staff room tana chatkre nungsi su makut hamdoknaba washroom da changsilaktana makut masa hamlaga rumanduna taithokna canteen lomda lai Canteen aduda maga mafam aduda thabak tawba doctor kharasu hanadagi famduna leirami nungsi lakpa ubada Hi Dr. Nungsi nungairi ko Nungairi adu nungsi nangi pung ahumdagi OPD leidaine leiye Noidi haina khara faramgani blood bank ta leibanina
Kaidagino di bema chap manai ko macha masu khoidi adum ukai takpadi yauri bani achaw samoi kharana kombagi wani. Hoi adidi noi sungai phamau ko aidi matam yaraktre kai kai no chabe aba kita leiruki ge chak yam lamsile. Hoi Nungsi canteen dagi chana bakara coffee juice kaleraga magi kada lakladuna achapot chari phone da sukari kari no khara yengduna lei. Nakan namadana kamdauri lirik tu lei mohoida lakli makutta khaw macha ma supaiduna lei mesu school halakpagi mafi honglaga pathari bani mapandagi lirik na che iche tabri che lei mesu taraduna magi kagi thongnau dagi yenglai lirik lepaga leiramba duda lirik imungda chango ai imungda leiye lirik su khungup lokthokladuna machi gi kada changsilai che lao sida hekta phamo nang di kadai chatlino che school gi exam tawri loibaga changlapani sida iche hoidi yam ngantana halamina ekhoi se exam tawri sundau bani chi aina lakli se hayeng siyumda chak pulap charu sena haigina laklini hayeng sibu kari legene che handak marak se mangde ima baba do yam tattana ui adugi sum nungaitaba wakal se oh kaisu ka hena khanjilunuda usop matam naksilapasida tawri oiramni ado chak lairi wam ta khanase che kari wano sanse sumaina leibadi yaro aduna nupi ama thibana pharoidro che aidi sanse sumaina matam khra leiki seno haina khalini magi mawung matau kharadi yengkise aikoina muk thiruraga hanagi phibamdagi amukhena khudi thirugadra haina hekta pakhali hoi natai nasu adumaina di hayi adui che singju leiri chase chak leiri bani chakoina charasi lao somdana Angela luhongbasu khawyei tawduna samjinkhre haujikti madu Jackie hoida leiri mapamda leiri ngaida mama tombi chanasu machanupi da yumban lonchat tambidrabanina migi yumduda kangkhong chairi mane madudi hanaga khara yaningda leibaga thabak amata heitabaduda sauning mana lori Angela na tawba thabak khuding fajana machu tadaba aduda pili dako aigi chanu pase chanaroi da nupi ama puraga laktana aise ukai taklene yengo base kon sida pengpada aina muk loina hanareba aigi laibak sidi ko thidoktana thirakpada chanapam khangdabi nupi amane hek pusil ai dako chakom de Angela su changsilakpada mana ngasai fenglamba kon singdo manemna amuk fenglaga leiramba duda ma aina ngasai loina fenglamna bani sidi hoi nangna loi fenglam bagini aina muk halaga fenglibase kon likse singdana sumna kanana fengba hongnagi ha yari bema horen dagine ai adum tawjage thabak khuding anirak thokpa aidi hainadine nangna tawba thabak khuding mit yam nai ko manem bokna dumna haibaduda Angela su saugalai kaino de ima aina tawba khuding imana sumyeng sindoi tawraga leirisibu kaigino khongthang khuding panaraga karamna thabak taw haibano manem su hande hekta lakthare Hai, nupa phabi nangna tawba thabakse machu tana tawramu ai pengi adudi nate kon phengi machu tade chak thongle sangoldagi hena chamot nei sidabu karama mina ngangludino aina phana kanane ngangloi haina khanjabani hekta nganglinglakpa hai tabado takpiyo na singna dum hayo aina takpini adudi natana maku sulaw nariba du taraduna chakhomda changsilaklaga yare mama lepo angang oibagi tawri oiramni maraina hijaraksani Maraina hijaraksani haidana lerakdise kayam di kuirage mada nate angang oina yum kai palaklise aikoi sune yam nongnu yum sila lakiba natro nong mate inemi kuduna si matau haina hairambro isana khangna loina tawkiba ngaktani madi aina takpiba dusu nong mate laudine magi thokpa ma hekta tawrami sina oiram batai migi mayumduda chanadabagi halakpiyuna leramlise mama yare danangbo nangi ngangkhraga lepkani khangdabido tawranuda mina taraga yamna phajaba wadawna Manem bokna halakpika harakpadudadi Angela su mai haure masadu Phai imana tawba thabakta aisu sungaw yauroi aina mafam sida laklibase imaga babaga seba tawba lakpa nate yum sidane maharani oina legi khalaga lakliba khanglaba noigi kon fengluge fi suruge haina lakpa nate aine noigi minai nate aidi aigi nupa khaki tawgani
Masi hairamlaga Angela sauraga chakhumdagi thoki aduga magi kada kakhatlaga hiplaga laikre. Angela na hairamliba waising adu tabada manem maku adudi ngakpada loire. Karigi ngaktani maku manem amani haibagi hauna lonchat bepar laitana hairamliba wa mayam aduda. Jackie su ayuktagi thabak chatluraga mayumda halai ngasidi masu masadu khara chokthai nungsa maraktaga chatlubagi sumangda gari thamlaga masu imungda changsilakpada Jackie na ngasai magi firol khara suramu haiba adu sudabida chair aduda machi lengdana adum leiramba adu ubada khara di sauningle adumakpu karisu hairudre Jackie su Angela gi mawng mataw adu masu khara di khanglibani mapan thongda uthoktrabasu makpukningdadi sauninglabani. Magi kada changsilaktuna mafi marol hongdokladuna masado fresh oithoknaba changki Angela mapuraiba Jackie halakle haiba khanglibani adubu khangsinadana saurini haidana tumsinaraga lairibani. Jackie su washroom dagi thoraklaga makong makut taithokna Angela da kaurai. Tabro minangbo nungthildabu tumsin bhaunabro hogalo. Jackie na kauribado Angela su tana tashinade. Nang boy chaklame amta thidana taru laudana ai buwabna sire ngasi kemta chadribane. Saurini haidana Angela Jackie da wahaya mata hairamdana chakhumda chatki chakhum yobada machinda murum soli. Thabak halakladi kok thangtharaga chaba kaidoge khamdi sumai tangarga lebasibo ai ko yumsida lebasa yam hainaroi dori. Rice cooker dagi chak thidoklaga table da thamli manemna chaimandana ensang adudi tengkot ta hapli Jackie su lakladuna chair aduda famladuna ka henjang no sida table da leris udra. Jackie chak adu manakta chingsiladuna ensang khara hairaga totladuna wa makha tarai. Ngasidi karino da yam sauna uida kari muk tawrage ngasina. Ho aina phenglamba kondubu sengde haiduna amuk phenglaga leiramiba aduga ibu thabak tawbadi chutade ada tawde haidana ngangliba noina mana tum hek hogalakpadagi tawriba thabak mayamsidi amata ubidi khangbide. Jackie su gyan taraduna chak chana wa makha tarai. Nang suima na chaire ngangli khangladi kok anira khandana ba thabak tawba yadro nang suima ga chapheng mane. Tamodi ne yumsigi makhada ngehekta leitrabani ne tawriba mayamse amta udre khangdre halaklaga namana haiba wasida hekta takini aidi noi mayamna loiba minaini na kanasune aigi wa lobide tabide. Jackie Angela gi wahaiduda sauninglabani adubu fatharaga magi chabam thokpa chak adu chari Angela wa makha amuk tarai. Dadane yumsidagi hek kan thokibaga aina tawramba thabaksingse imana loini yengsilaga leire aibu thintindana khanaba sum horaga leire sidabu aina nuaiduse karinoba ipamda chatle hekta chai ngangba ama tawre hekta chaiba aise yumsigi minairo thabak ama tawre aingonda dadana aise yumsida kamaina thamgani haina purakige. Jackie handa mukti saugalai. Nang ngaina chak chakhum ama chabasida ngasaidagi ngangliba hariba mayamdo karino nangne yumsida lakpadagi kayam awaba thabak suhange aina lauda chatuna lau kumanbra nung suhanbra chek suhanbra hingol kumanbra ba nakuta hamlaga pizaba natro yumgi chak khara thongba phi khara suba imung manungi thabak khara tawbasida wa sem nganglisi kaigino mau ama oibagi tafam thokpra khara tawbasiro nangna wai harise si phawa tawringdradi karigi yumpangi khalino na yumda dum leiba kadoge chak ensang haira gas induction rice cooker da loina tawriba hana dagi adaina singda kaida thongbasnati imana harise nangna tawthorakpa thabakta machu tana tawdaba haitaba dugi haisanu singsanu hain taklibani sida nangna sauradi nangi mangjaba oigani sinang kawgono. Wahai asi hairamlaga Jackie charamliba chak adu loishindana khut hamsilamlaga haugallaga chatki Angela su Jackie na saurakpa aduda tumina charamba sing adu loishilamlaga masu chakhumdagi thoki. Len farm da chalubadagi halaklaga ngahak pothaba oina phone da game sanari henbi su kada changsilaklaga len gi nakta famtharai. Da kai tawrino game sum sanarambani. Game kari game sanaiba Candy Crush sanabanida kari lerage kainom hainingba malida nangise. Hoi khangibasina ado dasanga nungsigase yam toina chetminaba mali moyanigi mawngse aidi yam chingnaibo chingnabiruni bema nupaduna karimta khandabani
Hoine, Dasana Kandrasu, Nungsina Kanmamandro, Mana Dasangi, Asukir Lobirise. Hoine, Nungsina Sangi, Kerlo Risumina, Nangano Mota, Agilo Virakteco. Kariba, Da, Adamina de Hainada, Aibu, Kerlobi de Kainaga. Chumbu driver. Is, Kadai Chumiba, Kai Chuminoba. Linsin of Vitoraga Pagidobuni Daina, Bima, Nangi Care Close Denatro, Aina Auki than Nupim Tangawangam Jise. Atopan Pikaina, Amukana Palapada, Aina Kadawino. Subtragadi, Gibuki Zereda. Adada, Dasan say Sumaina Labadi Yariko, Aduna Krahayu Mangondasu, Nupi Matizinaba, Sidagi Tintagradi, Masu interest later Royadum, Bit Han Craniba. Mongondaina Kari Hydurgi, Kandu Masana Kandraga. Nungsi said, Fasupai, Masasu Matic Jari, Aduga Yumadugimo Obedesu, Matic Jai. Adusana di Hana git mind Torongani, Nupi Kudimok Tazadisini, Mana Husitorisi. Masukarinoda, Adudi Soidra, Nupi Kudimok Tazadiga Haido, Kainoba, Aisu, Mofatabigiro Lopam Heiko, Nupi Manina Tauraga, Nupi in the Tazadi Hirakano, Tamuyam the same Bakayas Lady Benny, Hoi, Patabasu, Adam Cradi Yobale Batabani, Apabangak the Labadi, Kaida Yarnige, Natatumgese, Hando. Tumu, Aidi Manigi Golden Hector, Jitlangi. Hoi, Lambiricho. Nanau Pigo, Wari Fudanaruki. Hoi Pusilla O, Ma Hegladi, Isutabakra Goblani. Lins Noklega, Maning the Toki, Yumpak Amapiraga, Lamahanga Matic Amalabadu, Daukairaga, Potabayana Assembly. Som the Sumani Mamo Anido, Yam Haraunungai Wari Sanari, Saki. Naikoni, Ekoi Bimana Pamjari Nupado, Yam Payane, Narang can be to Tingley, Mapam de la in Haidana Lera me, Adamana, Luna Hirami, Nupadugi Maramda, Aidi Pamjabana Nupado, Tabaka Jauna Togi Haine. Hoima, Makoyi Mumanundo, Ahalpandre Hirasu, Yam Chingdemna, Chiknalay Hai Bimanasu. Maduni, Nupi Tiramnasu, Machaya Hodabanina, lay with the Sunungaini. Masa Sumatic Jare, Wakal Kanbasungam Labangakani, Kaisukai de Ima. Hoini, Equina Budi Kaidi Kaliba, Adamina Mu, Noknarakadra Kalibani do Imadi. Ma, Migiwalo Bayabanati. Migi Jin High City, Apabasu Patabasu, Mayam Hirakani, Nanglakani, Equisita Silaga, Isane Pagani Kanbatabakto, Taubatabani. Jummi, Kangri Bima, Matam se, Yam Naluri, Matangane, Mapam Jana de Horabadi Pagatabani. Ma, Asukfari Bichensibu, Adam Panida. Nuksisu duty lori, Sunghak from Lamlaga, Sanda Fontauri, San Sutabak Loraga, Chetnabagari Tauge Tauringaida, Fon Lak Baduda, Masupai Kali. Hello? Hello, Dasan? Tai. Da, Tabak Lorabo. Lori. Oh, Adudi I Yum Powder drop the Vigera, I City Tamonatile, Yari drop. Yani, Nambozi, duty lorabo. Lori. Fari Adudi, get the leramo, I got it Toroketauri. Hoi dada. Fon Tam Krabamatunda, San, Nungshiloba, Hospital de Lakli, Nuksisu, get the Iraga Leram Duna, Masu San Lak Baduda, no fit down a lady. San, Nungsigi Manak the Gari, the Taushin Duna Tong Halaga, Amuk Torak Lagalai, Sum Lak Bagilambida, Nuksina Wari Hodora E. Dasan. Ngan sungali kaida no masum saluse. Kaida saluse I know. Cheta salo, I talk him from do. Hoy, nang na hiro lambido di. Nusi na mafama dutak laga sumlak bana lamhang oy kari oy tawbat saga amada makoy ani laklay. Gari kamla duna kumthara e, ngihakti makoy ani tumin na laynay wa matahay na de. Liri sitliba malang mamagi ipom hai na humna sana jari, nuzawi bimagi samlanga disu maning tamna. Nungsi sor sang no hondok laga at chikpa du tugay duna sandi yung laduna tap na hayrai. Dasan.
ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯍꯥꯏꯌꯨ. ꯅꯨꯡꯁꯤ ꯃꯥꯒꯤ ꯂꯩꯖꯕꯤ ꯊꯧꯅꯥ ꯄꯨꯝꯕ ꯇꯥꯁꯤꯟꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯁꯦ ꯅꯨꯄꯥ ꯅꯍꯥꯗ ꯏꯟꯇꯔꯦꯁ ꯀꯌꯥ ꯂꯩꯔꯛꯇꯦ. ꯑꯩꯒꯤ ꯁ꯭ꯇꯗꯤꯗ ꯀꯥꯏꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ. ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯝ ꯃꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯈꯪꯂꯛꯏ. ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯄꯥꯝꯂꯤꯕ ꯃꯤ ꯑꯗꯨꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯅꯤ? ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯃꯤꯗꯨꯗ ꯐꯣꯡꯗꯣꯛꯂꯣꯗꯅ. ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯔꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯌꯨ. ꯀꯩꯒꯨꯝꯕ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯃꯥꯁꯨ ꯁꯣꯏꯗꯅ ꯇꯥꯔꯛꯄ ꯌꯥꯏꯗ. ꯑꯗꯨꯗꯤ ꯍꯥꯏꯔꯒꯦꯀꯣ. ꯗꯥꯁꯥꯟ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ. ꯁꯥꯟ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯉꯛꯅ ꯅꯨꯡꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯅꯨꯡꯁꯤꯁꯨ ꯏꯀꯥꯏꯗꯨꯅ ꯁꯥꯟꯗ ꯌꯦꯡꯕ ꯉꯝꯗꯅ ꯃꯈꯥꯗ ꯂꯨꯛꯊꯔꯒ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ. ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ, ꯍꯨꯝꯂꯤꯕ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠ ꯃꯈꯣꯏꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ.